ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯑꯍꯥꯟꯕ ꯊꯕꯛꯀꯤ ꯃꯦꯂꯥ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯅꯍꯥ ꯂꯤꯁꯤꯡ ꯀꯌꯥꯅ ꯖꯣꯕ ꯐꯤꯌꯔꯗ ꯆꯥꯅꯕ ꯊꯕꯛ ꯊꯤꯕ ꯂꯥꯛꯈ꯭ꯔꯦ꯫ ꯀꯣꯡꯒ꯭ꯔꯦꯁꯀꯤ 139 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯖꯦꯄꯤꯗꯤ ꯃꯤꯌꯥꯝꯅ ꯊꯥꯒꯠꯇ꯭ꯔꯁꯨ ꯃꯁꯥ ꯃꯊꯟꯇ ꯊꯥꯒꯠꯆꯕ ꯄꯥꯔꯇꯤꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯂꯤ꯫ कांग्रेस पार्टी हुल्लीबा चैरीबा पार्टी असी लंबा यादे खंगबदगी कीदुना चैरीबनी हाइनसु गैख्यांगमना फोंदोखरे। हौकिबा पुंग कुनगा मरीदा कोविड पॉजिटिव केस अमता थेंगनखिद्रे। कापथोकदबा सेकेंड डोज लिस्टिंग 1,19,950 वाटलगसु कोविड वैक्सीन की डोज दी 1,990 खक्ता ngaire हाइरे। कांगपोकपी की फाइलेंग मॉल चिंगसांग द थारंबा पोपी पांबी सिंह खुंजा सिंह ने यानथतखरे। सही निपालोम सुरबी महैरोई अमा फमलानबगी ओजा अमा मरा लेरे हाइना कोटना लाउथोखरे। ड्राइवर सिंगु लाना उहननबा होतनबा याबा ngamloi हाइना यूनियन की माइकेदगी फोंदोरकले। इमोइनु इमागी पाउजेल पुबा खोंगचत चटकदौरी। AI अमा फुरंबगी वाहौदा ओ लुखोई फाननबा वाखलकले। उमंग ngaकपगी ट्रेडिशनल लॉ सिंग सखंग बिबा मथौ ताई हाइना बर्जकुमारना फोंदोखरे। इंटरिम ऑर्डर अमगी मायोक्ता मणिपुर लोक आयुक्तना फाइल तौरकपा मिसलेनियस केस अमा हाईकोर्टना डिसमिस तौखरे। अमदी कायफुंदाइदगी तौसेम यौबा लंबी फटमंदबना खुंजा सिंह का हेना अवाबा मायोकनरी। खुरुमजरी मॉर्निंग न्यूज़ पेपर रीडिंग ताबिरिबा सिंगबु पुष्पारानी लाइश्रमना तराम नोकचरी। ngasi waksingi की तारीख नि पानबा इंग्लिशिंग अनि कुनगनी थोई दिसंबर की तारीख कुनगमापन सगोल से नुमित असिगी मरु ओइबा पाउसिंग मियाम द संदोक न पिजरी। मणिपुर लेंगा की डायरेक्टोरेट ऑफ एम्प्लॉयमेंट ना डायरेक्टोरेट जनरल ऑफ एम्प्लॉयमेंट गवर्नमेंट ऑफ इंडिया का खुसमनदुना स्टेट असिदा अहानबोइना थबकी मेला ngarang लम्फेल पातलाइबा डायरेक्टोरेट ऑफ एम्प्लॉयमेंट एक्सचेंज के कॉम्प्लेक्स दा पांगथोखरे। तोंगा तोंगानबा प्राइवेट कंपनी 39 ने स्टॉल हांगदुना पांगथोखिबा थबकी मेला असिदा लमदम असिगी थबक फंगद्रिबा नुपा अमदि नुपी पुना नहा लिसिंग कयाना थबक थिबा लाखी। थबक थिबा लाखिबा नहासिंग असिदा मेला अदुगी स्टॉल हांगलिबा कंपनी सिंगना मखोई मखोईगी कंपनी सिंगदा हांगलिबा पोस्टिंग अदुगा चानबा थबक सिंग पीननबा मरी लेनबा चे सांग सिंग थाजिनबगी खुदोंसाबा कयासु पीखी। मेगा जॉब फेयर असिगी हौदोकपगी थौरमदा मणिपुर लेंगा की स्किल लेबर एम्प्लॉयमेंट एंड एंटरप्रेन्योरशिप मिनिस्टर हेखाम दिंगोना हाई लेबर डिपार्टमेंट असी एम्प्लॉयमेंट एक्सचेंज खक्ता नतना स्किल लेबर एम्प्लॉयमेंट एंड एंटरप्रेन्योरशिप SLEE की ओइना मेन पावर वाटलिबसी मेंखननबा हंदकता चीफ मिनिस्टर गा वारी सानदुना मसक थोकपा डिपार्टमेंट अमा ओइहननबा खनबा लेख्रे। डिपार्टमेंट असिगी अवाटपा मेन पावर मेंसिनबदा नतना मतिक साबा इंफ्रास्ट्रक्चर सु थमनरबा होनरी।
डिपार्टमेंट असिगी मखादा लेरिबा ख्वादिगी मरु ओइरिबा थबक फंगद्रिबा नहा क्यागी थबक फंगननबा लंबी पीरिबा एम्प्लॉयमेंट एक्सचेंज असिना मखोइगी करियर सेमलिबनी अदुबो अवातपा कयाना मरम ओइरगा सोथना लेरिबा सि नुंगाइतबा फावी डिपार्टमेंट असिगी मैन पावर मतिक चाना लेननबा ममांगद रिक्रूटमेंट तौखिबदु अथुबदा हाइदोकननबा होनगनी हाइकी स्टाफ की अवातपा मेनखलबदी अहोबसिंगसु मेनसिनबा ngamgani अतोपा डिपार्टमेंट सिंगदी सेंट्रल स्पॉन्सर स्कीम की मखादा थबक थरोम कया अमा पाइखली थबक फंगद्रिबा नहा क्यागी पुनफम ओरिबा डिपार्टमेंट असिदगी स्टाफ तगी हेंदोक्तुना सही तरा कुनगी ममांगदा लैखिबा ऑफिस असिगी सक्तमदगी अहोंगबा मत लैतबासी नुंगाइतबा फावी अदुबो महाकी मतमदा डिपार्टमेंट असि अहोंगबा अमदी पुरकननबा होनगनी हाइखी इंडियन नेशनल कांग्रेस लिंखत की बगीचा अमगा कुंथ्रा निपान सुबह कुमोन थोरम ngarang पांगथोखरे मियामना थागत पिद्रबसु सेंटर अमसुंग स्टेट लेरिबा बीजेपी लेंगाक्ति मसा मतोमता फई हाइना थागत जरगा लेरी हाइना हानगी चीफ मिनिस्टर अमसुंग कांग्रेस रेजिस्लेचर पार्टी की लुसिंगबा ओक्रम इबोबिना फोंदोखरे इम्फाल की कांग्रेस बबल दा पांगथोकपा थोरमदा ओ इबोबिना हाई इंडिया मालेम की मनुंगदा ख्वादिगी चावबा डेमोक्रेसी चटपा लेबाक अमनी कांग्रेस की लुसिंगबा कयाना कथोकपगा लोइनना इंडिया बु निंखा तमहननबा होनखिबनी कांग्रेस न निंगतमननबा होनबदा नतना कॉन्स्टिट्यूशन सेमदुना मपुंग फाबा लेंगाक अमा लाहननबा होनबरोमदा संसिलकली डेमोक्रेसी चटपा लेबाक अमदा पार्टी अमगा क्रिटिसाइज तौबा याई अदुबु बीजेपी गुम्बा पार्टी अमगी लुसिंगबसिंगना अवांग नोंपोक्ता लेरिबा बीजेपी ना लेंगाक पाइरिबसिंग असि चौकरी पाम्बदगी चेनसिनखिबा ngaktani लेंगाक हेक पाइदबा नुमिता चौकरीसिंग अदु इंथोकलमलगा चेनखिबा याई हाइबा खंगी मरम असिना मखोइगी थबक असि नोंगानबगी नुमित ताबा फावबा मसाना मसाबु थागतबगी थबक चथादुना लेरी हाइखी प्राइम मिनिस्टर सु नोंग हेक nganbaga राहुल गांधी अमसुंग कांग्रेस पु चैरगा लेरी मखोइदी कांग्रेस पु कीबदा लोइरबनी कांग्रेस न सु मखोइबु चैबदी याई अदुबु मखोइगा मानबा हौनदे हाइदुना कांग्रेस पार्टी ना वा nganगदना तुमिना लैथोकपनी लेंगा असना तौरिबा अछोइबा मयाम असि चैगे हाइरबदी यामना लेरी इंडिया दा कांग्रेस न लेंगाक अमु हना पाइरकनी हाइबगी अकीबा बीजेपी दा लेरी कांग्रेस लेंगा की मतमदा करी तौरमी बीजेपी न करी तौरी हाइबा मियामना खंगलबनी इंडिया दा मरु मरा ताख्रबा कांग्रेस कुंबा पॉलिटिकल पार्टी सिंग असि सुमुट मुटलोय हाइबा खंगी इंडिया दा मसिंग लांगमद्रबा कांग्रेस की थौमी कया लेरी मखोइना तौरमलिबा थबक मयाम असिना कांग्रेस की लेंगा लाकपा हाइबासि सोइद्रबनी हाइबा बीजेपी सु खंगी लेंगा की अफफता मियामना लेपचसनु डेमोक्रेसीदा मियामना मपु ओइरिबनी मियामना नोंगमा सोइदना अनौबा अहोंगबा अमा पुरकनी थाजै डेमोक्रेसी चटपा लेबा असिदा सुप्रीम कोर्ट अमसुंग पाव असि मखाताना पिजरी हाई कोर्ट की जज सिंह हापदा मखोइगी मी हापननबा होनरकपदा सुप्रीम कोर्ट ना मदु यारोई हाइना फोंदोखिबा लेखिबने कांग्रेस ना लुसिंगबा लेंगाक लेखिबा मतमदा लेंगा अदुगी मथक्ता क्रिटिसाइज तौदुना असोइबा पुथोरकपदा वारौदे लेरिबा असोइबदु सुमथोकननबा खुदोंजाबा पीबनी हाइना लौरगा सुमथोकननबा होनरिबनी हाइना मखा ताखि हौजिक फ्रीडम ऑफ स्पीच असि हंथरकलबरा लौई डेमोक्रेसी की वाहनथोक लेरकलरोय डिक्टेटरशिप की लेंगाक लाकलगनी जुडिशियरी दा
फावबा खुद थिंजिलकपा सिना डेमोक्रेसीदा अचौबा सिंगनबा ओइरकपा याय कांग्रेस थौमी खुदिंगमक्ता खुउ सेंदुना कांग्रेसना सागतलंबा अखोय पुंबा हिंगमिनबा याबा लेंगाक असि लेहननबा होनबना लोइनना डेमोक्रेसीबु मांगहननबा होनरिबा कया असि थेंगनबा चंगी हाइनसु मखा ताखि थौरम असिदा मणिपुर प्रदेश कांग्रेस कमिटी की प्रेसिडेंट के मेघचंद्रना हाई लाकदौरिबा जनवरी 23 तगी हौरगा हौजिक राहुल गांधी न लुसिंगदुना चंगसिलिबा भारत जोरो जत्रागी सरुक अमा ओइना स्टेट असिगी असेंबली कॉन्स्टिट्यूएंसी की थाकता पीसीसी मेंबर सिंगना डिस्ट्रिक्ट 11 अमसुंग ब्लॉक 11 दा खुसमनरगा हाट से हाट जोरो जत्रा हौदोक्तुना था अनि चुपना मियामगी अवा नुंगाई तानननबा थौरमसिंग पांगथोकनबा सेम सारी मसिदा मियामना मपुंग फाना सरुक याबियु हाइनसु फोंदोखि कांग्रेस पार्टी असी असांगबा पुवारी लेबा लांथेंग खोंजंग कयाना संगसिनखिबा अमसुंग कथोकपगी वाखलोन लेबा पार्टी ने कांग्रेस की खोंचेत असिदा अकाकुम कया लेखि कांग्रेस पार्टी की लेंगाक लेबा मतमदा अहोंगबा कया पुरखिबा लेख्रे कांग्रेस पार्टी ना मियाम की याइफा थौरांगी स्कीम कया पाइखलंबगा लोइनना मियामदा अहोंगबा ममलदा सेंग फंगननबा नेशनल फूड सिक्योरिटी एक्ट असि चटनरखिबनी मसिगिदमा खुदोंचाबा पीगदबा स्कीम कया हौदोकलमखि मांगख्रबा कांग्रेस की लेंगाक अमु हंजिलहननबा पार्टी न संचिंदुना लागले मिनम सोरी तौबा फुरुप कांगलुप नाइबा लेंगाक की मायोक्ता कांग्रेस ना लेरी हाइबा उटकनी कांग्रेस पार्टी न ममांगदा सिंगनबा अमगा लोइनना संचिंदुना थबक तौबा ताई लेंगा असना मियामदा नमफु चथादुना लेरी कुमजा लिसिंग अनि तरेता बीजेपी लेंगाक लाकपा मतमदा सखिबो वासा कया करी करी थबकता ओंथोख्रबगे हंखि लुपा क्रोर कया की सेनफम लुट तौख्रे हाइना कांग्रेस न लाउखिबा कया तासिनदना हौजिक फावबा पाउखुम पीदना लेरी लेंगा असना मियामबु थमाइरगा पुननबा होनरी मसी थिंगबगी तंगाइफदबा लेरी हाइना महाकना मखा ताखि लेंगा असिगी असोइबा मयाम थीदुना सुमथोकनबा होनबा ताई लेंगा की असोइबा रानबा मयाम की मायोक्ता संसिननबा सेम सादुना लेसी हाइना फोंदोखि अमरोमदा लेरिबा लेंगा असि हाई हुमदुना फंदुना लेरगसु कांग्रेस का लंबा यादे हाइबसी मखोइसु खंगी मरम असिना कांग्रेस पु हुंदुना ngang मसुंग सैरिबसी कांग्रेस कीबदगिनी हाइना ऑल इंडिया कांग्रेस कमिटी की स्टीयरिंग कमिटी की मेंबर सु ओइरिबा हानगी डेप्यूटी चीफ मिनिस्टर गैख्यांगमना फोंदोख्रे वांगोई जेईओ द असिस्टेंट इंस्पेक्टर ओइना थबक तौबा मयांग इम्फाल चिराइदगी युमनाम निकेंद्र चही 94 कौबा मियोई अमबु वांगोई असेंबली कॉन्स्टिट्यूएंसी की हानगी एमएलए ओइनाम लुखोइना फुरई हादुना एक्स एमएलए बु फाननबा एआई मसामकना वांगोई पुलिस स्टेशन दा वाकलखरे युमनाम निकेंद्र मसामकना खुयेक पिदुना वांगोई पुलिस स्टेशन की ओसीदा थाबा चेरोल अमना हाई था असिगी कुनगा तरेट की नुथिल पुंग अनिरोम ताबा मतमदा वांगोइदा लेबा जेईओ ऑफिसता महाकना ड्यूटी तौदुना लेरिंगैदा एक्स एमएलए ना स्कॉट सिंगा लोइनना लाकलगा स्कॉट अमना महाकपु ऑफिसतगी कौथोकलगा मनाक नकपदा लेबा एग्री ऑफिस की साबा लोइद्रिबा बिल्डिंग दा पुसिलगा वाकोकना कयारक हना फुरखिबनी मदुदा महाकी स्कॉट अमतना खामजिनबा लेखिदे मसिना मरम ओइदुना महाकी खोंगी सरुकता तमथिना सोकपदगी मयांग इम्फालदा लेबा प्राइमरी हेल्थ सेंटर दा पुखतलगा लाइकनखि मरम मसिना एक्स एमएलए की मथक्ता लौखतफम थोकपा लोगी ओइबे एक्शन लौखतपियु हाइरि हिरम असिगी मतंगदा हुजे हफ्ता दा लेबा पब्लिक हॉस्पिटल दा लायेंगदुना लेरिबा युमनाम निकेंद्र मैतैना
ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯄꯨ ꯐꯨꯔꯛꯈꯤꯕ ꯑꯣ ꯂꯨꯈꯣꯏꯒ ꯃꯍꯥꯛꯀ ꯌꯥꯅꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅꯗꯕ ꯊꯣꯏꯗꯣꯛꯅ ꯂꯩꯈꯤꯗꯦ, ꯃꯍꯥꯛꯄꯨ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯆꯌꯣꯜ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗ ꯀꯧꯔꯛꯈꯤꯕꯗꯤ ꯂꯩ, ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯀꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯡꯒꯣꯏ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯤꯑꯣꯏ ꯑꯃ ꯊꯥꯔꯒ ꯑꯦꯛꯁ MLAꯒ ꯎꯅꯍꯜꯂꯨꯏ, ꯃꯗꯨꯗ ꯏꯆꯝ ꯆꯝꯕ ꯋꯥꯐꯝ ꯈꯔꯒꯤ ꯆꯥꯝꯊꯣꯛꯅꯅꯕ ꯀꯧꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯆꯠꯈꯤꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 9 ꯁꯨꯔꯤꯕꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯨꯕꯒꯤꯗꯃꯛ ꯃꯤꯑꯣꯏ ꯑꯃ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯣꯔꯠ ꯅꯝꯕꯔ 2ꯅ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯁꯦꯛꯁꯟ 6ꯀꯤ ꯃꯈꯥꯗ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯉꯔꯥꯡ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯔꯠꯅ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯕꯤꯁꯅꯨꯄꯨꯔ ꯃꯅꯤꯡ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 3ꯗꯒꯤ ꯑꯔꯥꯝꯕꯝ ꯔꯣꯕꯤꯟꯗ꯭ꯔꯣ, ꯆꯍꯤ 39, ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯣꯆꯧ ꯀꯧꯏ꯫ ꯊꯧꯗꯣꯛ ꯑꯁꯤ ꯀꯨꯝꯖꯥ 2014ꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯆꯍꯤ 9 ꯁꯨꯕꯗ ꯅꯠꯇꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯄꯣꯛꯄꯤ ꯃꯃꯥꯗ ꯇꯝꯂꯕ ꯃꯇꯨꯡ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯋꯤꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯕ ꯃꯇꯨꯡ ꯋꯥꯌꯦꯜ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯔꯨꯝꯃꯦꯠ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯣꯏꯂꯦꯠꯇꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯌꯨꯝꯗꯒꯤ ꯃꯃꯥꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯍꯥꯏꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯔꯨꯝꯃꯦꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯌꯥꯎꯅ ꯂꯩꯃꯤꯟꯅꯩ꯫ ꯃꯃꯥꯅ ꯀꯣꯜ ꯇꯧꯔꯛꯏ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯅ ꯆꯦꯟꯁꯤꯜꯂꯒ ꯄꯥꯏꯒꯦ ꯇꯧꯕꯗ ꯑꯣꯖꯥ ꯑꯁꯤꯅ ꯚꯤꯛꯇꯤꯝ ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯣꯏꯅ ꯄꯥꯏꯍꯜꯂꯛꯎ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯅꯥꯎꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯔꯨꯝꯃꯦꯠ ꯑꯁꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯚꯤꯛꯇꯤꯝ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯣꯖꯥ ꯑꯁꯤꯒꯤ ꯔꯨꯝꯗ ꯍꯦꯛ ꯆꯪꯕꯒ ꯑꯣꯖꯥ ꯑꯁꯤꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯑꯃꯗꯤ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯕ ꯃꯇꯨꯡꯗ ꯐꯝꯂꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯊꯋꯥꯏ ꯌꯣꯟꯗꯨꯅ ꯍꯣꯠꯅꯖꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯥꯟꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗ꯭ꯔꯥꯏꯚꯔ ꯑꯦꯟড ꯃꯣꯇꯣꯔ ꯋꯥꯔꯀꯔ ꯌꯨꯅꯤꯌꯟꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯃꯣꯝ ꯑꯅꯤꯜ ꯃꯩꯇꯩꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯗꯣꯛꯅꯈꯤꯕ ꯄꯥꯎꯗ ꯁꯥꯄꯝꯆꯥ ꯖꯥꯗꯨꯃꯅꯤꯅ ꯀꯨꯝꯖꯥ 2003ꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯈꯨꯠꯇꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯀꯟꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨ ꯀꯟꯕ ꯂꯩꯇꯦ꯫ ꯍꯥꯏꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯁꯤ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯗꯤꯃꯥꯄꯨꯔꯗꯒꯤ ꯄꯨꯊꯣꯔꯛꯄꯗ ꯂꯝꯕꯤꯗ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯍꯥꯛ ꯂꯩꯔꯝꯕ ꯈꯛꯇꯅꯤ꯫ ꯖꯥꯗꯨꯃꯅꯤꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯤꯇꯣꯞ ꯄꯨꯁꯤꯜꯂꯛꯄꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯇꯥꯏꯁꯤꯟꯅꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯂꯝꯍꯦꯟ ꯇꯨꯝꯍꯦꯟꯕ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯑꯅꯤꯅ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯂꯝ ꯄꯨꯕ ꯌꯥꯎꯔꯝꯂꯕꯁꯨ ꯃꯈꯣꯏ ꯌꯨꯅꯤꯌꯟ ꯑꯁꯤꯗꯒꯤ ꯄꯥꯎ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯄꯤꯖꯔꯤ꯫ ꯇꯥꯟꯊꯣꯛꯂꯤꯕꯅꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯊꯕꯛ ꯇꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯕꯨ ꯍꯟꯊꯕ ꯃꯑꯣꯡꯗ ꯎꯍꯟꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯨꯝꯕ ꯂꯩꯈꯥ ꯂꯝꯕꯤ ꯈꯛꯇꯗ ꯃꯤꯌꯥꯝꯒꯤ ꯄꯨꯛꯆꯥꯛ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯆꯥꯅ ꯊꯛꯅꯕꯗꯒꯤ ꯍꯧꯔꯒ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯀꯌꯥ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯂꯒ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯇꯝ ꯁꯥꯡꯅ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯧꯕ ꯃꯇꯝꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯅꯨꯡ ꯅꯥꯎꯔꯤ ꯅꯣꯡꯃꯩ ꯃꯔꯛꯇ ꯃꯤꯌꯥꯝꯒꯤꯗꯃꯛ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯈꯤꯕ ꯀꯥꯎꯊꯣꯛꯐꯝ ꯊꯣꯛꯇꯦ꯫ ꯂꯝꯍꯦꯟ ꯇꯨꯝꯍꯦꯟꯕ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯑꯅꯤꯈꯛꯀꯤ ꯊꯧꯑꯣꯡ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯂꯒ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯍꯣꯠꯅꯖꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯕꯨ ꯂꯥꯟꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯕꯗꯤ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫
कांगपोकपी डिस्ट्रिक्ट की मनुंग चनबा फाइलेंग मॉल चिंगसांग नापोमदा मियोय खरना नारोल द थारंबा पोपी पांबी सिंग खुंजा सिंग नंगरांग यांथतुना मांगहनख्रे पोपी पांबी थारगा सेल तानबगी महुत्ता हिंगननबा लंबी अमा सिलकनी हाइना लेंगांगना लाउथोख्रबसु ngasi फावबा करिगुंबा mateंग अमता पिरकबा लेट्री हाइना खुंजा सिंगना फोंदोरकले इम्फालदगी किलोमीटर हुमफुरोम चलगा लैबा कांगपोकपी डिस्ट्रिक्ट की फाइलेंग मॉल चिंगसांग नापोमदा पाक सन थारंबा पोपी पांबी सिंग ngarang मफम अदुगी अकोइबगी खुंजा सिंगना यांथतुना मांगहनखिबनी पोपी पांबी यांथतपा असिगा मरी लेनना जंपू खोंगसाई कौबा खुंजा अमना हाई फाइलेंग मॉल खुलगी एरियादा पोपी पांबी थाबा यारोय हाइबसी खुल असिगी खुलाकपा अमदी सिविक सोसाइटी ऑर्गेनाइजेशन ममांग लाउथोखिबा लैरबनी अदुबु मियोय खरना नारोलदा पोपी पांबी थाबगी थबक असि चथरंबनी पोपी थारिबा मियोय सिंग असि अयाम्बना लैत लाइरो ओइबा मियोय ngaktani मखोइना इमुंग पुबा ngamnanaba honabada पोपी थाबगी लंबी असिदा खोंग थांजिनबनी हाइखि लाक्लिबा जनवरी 3 वाकचिंगी तरानिथोइनि पानबदा पांथोकदोरिबा इमोइनु इमागी इरात थौरमगा मरी लेनना लाइनिंग थौ सनामही टेम्पल बोर्ड LSTV गे मियोय यांखैना साबा मियोय कांगबु अमना लाक्लिबा जनवरी अमदगी अहुम फावबा नुमित हुमनी चुपना इमोइनु इमागी पाउजेल पुबा खोंगचत अमा चटकदौरी बोर्ड असिगी मेंबर सेक्रेटरी मैस्नाम सिवदत्ता लुवांगना थादोरकपा चेरोल अमदा नुमित हुमनी चुपना चटकदौरीबा खोंगचत असि मपुंगोइना इनुंगी लाइरेंबी इमोइनु इमागी ममल यामलबा युम्बा लोनगी पौताक कयागी मतांगदा LSTV गी इसै लोइसंगना सिंधुना तोंगा तोंगानबा LSTV गी मसा लोइसंग सिंगना सिंधुना इमोइनु इरातफम मफम तरागा मंगा हेनबदा अचंबा थौरमगा लोइनना इमोइनु इमाबो सैथाबा जगोई इसैगी थौगल उल्लुगदौरी अमसुंग अहिंग खोंगबाल उफोंग युमफम दलैबा इमा लैमरेल सिदबी अमदी लाइनिंग थौसना महीगी लाइसंगदसु इमोइनु इमागी इरात थौनिगी थौरम पांगथोकनी हाइरे लमदम असिगी तोंगान तोंगानबा खुल सिंगना mahusадagi हौना चटनादुना लाकपा उमंग ngak sentuna thambagi traditional law singadu lengakna sakhangbiba mathau tai haina Manipur lenga ki Directorate of Environment and Climate Change ki Joint Director Taurangbam Barjakumar na phongdokkhre wafam asingarang Bishnupur ki khwairakpam dalaiba PP Park da pangthokiba media workshop amada wangang laduna phongdokhibani Manipur lenga ki oina chapchaba land policy ama leitaba maramna khudongchadaba kaya marum mayoknari Masida sunatana mamal naidraba land resourcing asi leptana mangan tahan bada thingbinanaba leitabagi phibam amagum lairi masibu kananabagi damak tangai fadana akaknaba policy ama thamba changi adubu Manipur gi oinadi MLR LR eknu chingba tonga tonganba ek lo kaya marumsu leiba maramna policy sembada khudongchadaba kaya marum mayoknari Adumoinamak lamdam asigi umang wamang amadi mahosagi khalsing asi ngakna thamnana bagidamak khunja singna maihorol dagi chatnaduna lakpa traditional law sing adu lengakna sakhang biduna hena phajaba mawongda semgat pirabadi inau noba ek law ama semduna chatnanaba hairubadagidi maduna hena laina chatnahanba ngamgani loinana khunja singna ngakna chatpadasu khudong sahanggani hojikti lamdam asigi mafam kaya marumda akoibagi phibam ngak senanaba amadi umang wamang kananabagi khul khul singi oiba akaknaba lo semjaduna salaiba hongnare masigi matau asi kachin koya sinba thungna sandokpa tangai phade haina su phongdokhi Tamenglong district ki Tausem subdivision gi manu chanba Kaifundai dagi Tausem phawbagi kilometer nifuga manga rom sangba lambi gi phibam kahena phatabana khunja sing sathok sasin tawbada chauna khudongsa daba mayoknare khunja sing lambi asida satpada akiba phawnare haide
Tamay Assembly Constituency ki manungda laiba lambi asi matam sangna laingakna midyang sangbidabana lambi mayayda pukri gumna luna ising tunglaga laiba amadi lekhom lainangna pikthana laiba kaya asina gari kaya puthaba nanthaba amadi lambi gi khudongthiba kaya thoktuna misimina phawba nangkhiba laikhre Tausem headquarter dagi Kaifundai tamna yauraknana bahonabada passenger singna gari illaga yaunana bahonabada nomagi matam changbasu yauri lambi gi khudongchadaba mayoknariba sigi matangda Tausem area students organization TASO gi thaumisu oriba Nehemiana phongdorakpada Tausem village asi punna khunja lising ahum chatruk lomna Khunda leitaraga leibani masing yamlaba khunja sing asigi maru oiba lifeline asi Kaifundai to Tausem road asini loinana khul macha macha taraga mari romgi chu lifeline oiribani adubu lambi asigi phibam kaihena phattabana matam sangnadagi khunja singna awaba kaya mayoknaduna lakli maru oina nongju tha haurakpa May dagi hauraga October phawbasi sahi khudingi lambi asi chatpada awaba oiri Asigumba phibam asida lairakpa matam sanglakle lambi asina kahena phibam sokriba asisu National Highway Samaga Kuntra Taret Tamenglong to Haplong Phawbi lambi semliba sida sizinariba gari achouba sing leptana Sasilakpa asidagini haujikti lambi asida maru oiba thabak ama chatpada mission changbaga chap manare gari tongduna chaliba mioi adugi punsisu masagi riskta chatpatari lambi asi sembinanaba lengaki mari leinabada kayarak haijakhiba laikhre adubu thabak oina onthokpidana lairi haire Manipur Lok Ayuktada file torokpa complaint amagi matung ina Manipur Lok Ayuktana complaint case number Manga of 2022 lokhalakpagi mayokta High Court of Manipur da file torakiba writ petition civil number 833 of 2022 bu court asina lokhatuna khanaraba matung September 18 Englishing ani 19 da pikiba interim order gi Direction singi mayokta Manipur Lok Ayuktana file torakiba miscellaneous case WPC number 346 of 2022 High Court na dismiss taukibaga loinana writ petition asiga mari leinana pikriba interim order adu petition asigi aroiba wayel puraktriba phawba absolute oina chatnahangadabani haina khanghankhre COVID-19 के हौरक फमोरिबा चाइना याउना मालेम गी लेपा खरदा लेना असिगी ख्वाइदगी नौबा वेरिएंट ओमिक्रॉन BF7 पाक्तकनना संदोरकपगा लोइनना लेबा असिदा फावबा मसिगी केस खरा थेंगनरकपगा लोइनना यूनियन लेंगाकना लखलकपा सेक्शन थौरांग सिंगी मनुंग चननहान लेबाक सिनबा थुंगना हॉस्पिटल सिंगदा मॉक ड्रिल फावबा पांगथोखरबसु मसिगी मरु ओइबा पांदमदा यावरिबा वैक्सीनेशन गी थबक्तदी मणिपुरना ख्वाइदगी सोथना लेबगी फिबम ngasisu ahongba leitri ngarang nungthilgi health department ki report matung ina Manipur gi apunba district taraga taruki manungda district mapandagi khomgatpa apunba sample samga sumna ama test tawkhibada COVID-19 gi positive case amata thengnakhidabadagi laibak phaba oirabasu atopa report ki matung ina December 19 Englishing ani 19 phawbada ahanba dose ki vaccine sing kapthokraba matungda ani shuba dose ki vaccine sing kapthokadaba watliba apunba dose masing lakh ahum lising 18 chonga humbudraga mathoi oiramli report asigi matungna Covishield gi oina second dose kapham thokpada ngarang phawbada kaptriba district singna mathau taba dose singna Bishnupur lising 18 chamatara Sandel Lising Amazanipan Tara Mari Churachandpur Lising Mapan Chahum Nipuga Humdoi Imphal East Lising Yankhai Thoi Chamapan Kunga Taret Imphal West Lising Yankhai Taruk Chamapan Yankhai Mari Jiribam Lising Mari Chani Yankhai Ga Mari Kaksing Lising Kunga Mathoi Chatret
यांखैगा तरुक कामजोंग लिसिंग अनि चहुम मरिफुगा तरुक कांगपोकपी लिसिंग तरानिथोई चात्रेट कुथ्रानिथोई नोने लिसिंग अहुम चनिपान कुनगा तरुक फेरजोल चमापनगा निफुमापन सेनापति लिसिंग मंगा चौंगा यांखैगा तरुक तमेंगलोंग लिसिंग मरी चात्रेट निफुगा हुमदोई टेक्नोपल लिसिंग तरेट चनी यांखैगा हुमदोई थौबाल लिसिंग कुनगा मंगा चामरी तरा मरी अमसुंग उरखुल डिस्ट्रिक्टकिना लिसिंग निपान चनिपान हुमबुद्रागा तरुक ओइरमखी हाइरे Bangladesh amadi Tripura dagi yauna tongan mafam singdagi Singju yonbi sing amadi asa thak yonbi kyagi stall chamga sunu ni palom saruk yaduna marjing khubam kanbalup haingang na sponsor tawduna Singju yokhat palup SYOL na sinduna numit taraga ni thoini chupna sathagadaba taruk laksuba Singju Festival chahi asigi oina marjing polo complex haingang da ngarang hogdokre Singju Festival hogdokpagi thorom saruk yaba lakhiba Tripura dagi takhel leima tengbang lupki mihut sing amadi kumai asida sponsor tawrakiba miyoi singbu taramna okhi thorom asigi akhanaba mithunglen oiduna chahi asigi Singju Festival brand ambassador oiribi Susmita Mangsa tabamna phongdokibada Singju haibasi lamdam asigi yelhongaidagi leiraklaba chinjak amani Singju haibasi mamangaidagi hauna adumak sumnagi mathel ama oina chanabagi khakta oi khanarami adubu kumhai asidagi Singju asi mamal yamlaba amadi lamdam asigi maru oiba lai harauba ipan thaba lamta thangjagi thoramsingda sangdaba yadraba puwariga sagonaduna laklaba chinjak makhal amani Amaromda miyamna hauzik mimi Singju haina yamna pamna chanariba asinadi Singju asi musilakle haibadi yaroi adubu ipa ipu haktaktagi leiraklaba Singju gi masak asidi mutkidanaba hotnaminasi haiki Manipur gi apunba saktam ngaknanabagi-damak amukogi kangbuna chingi mafam kayada chatuna Christmas yaukhibaga loinana chana thaknaba polamsing tengbangkhre Tuition gi ojana sumnagi chahi 13 khakta ngaribi mahiroi nupi macha amabu them nauduna pukhraga mafam khangdana mangkiba kandem tawi haina phongdorakle Sahi khudingi kum amagi poinu lo lokpa hek loibaga waxing thada pangthoktuna lakpa 13 rak suba state thaki loroi kumhai lakliba chahi inglising ani kunga humdoi gi January 13 dagi 13 phawba numit humni chupna khurai na daibam laikai social standard club ki ground da khurai gi club organization sing maira paibi lupsing self help group amadi state 11 loroi festival Observation Committee LFOC ga punna khusam naduna pangthoklagani Lauroi Festival asigi numit nini chanba
January 15 Nomaijing numita Kauren Sandi Miyoibagi Punsi Khongloi ni haiba wakhalon asida state ki thakta mangarak suba sanlaba pabot phajaba tanabagi thoram pangthoklagani haina State Level Lauroi Festival Observation Committee Manipur gi convener Lokendro Longzam gi cherol amana phongdorakle Lamdam asigi yelhau sagi oina pangthokpa sangdamnaba asigi ahanba manada lupa lising tara ani shuba manada lupa lising nipan ahum shuba manada lupa lising taruk mari shuba manada lupa lising mari manga shuba manada lupa lising ahum amasung sangdamnaba yariba khudingmakta lupa lising ani anigi mana piragani hairi Lengak ni yu legalization tawkiba warep handokadabani haiduna ngarang sumafam kayada lepa leitana wakat mifam pham kibaga loinana mairagi leli chatkre makha tarakpada mapan gyuba paw kharadang pichari Jammu gi manung hanjin ba mafam amada security force singna chathakiba encounter amada lalhauba mari hatpa ngamkibaga loinana makhoidagi yamlaba khusu khulai singsu phangba ngamkhre haina police ki maikaidagi phongdokkhre lakliba kumjali sing ani kunga humdoi gi oina leiba asigi official oiba tha tarani thoi gi tonga tongan ba thim taragani thoi yawba calendar ama ngarang Union Information and Broadcasting Minister Anurag Thakur na phongkhre Congress ki hanagi President Rahul Gandhi na lusingduna chatliba khongchat asina Uttar Pradesh yausilakiba matamda khongchat asida saruk yanana bagidamak paw amata pirakiba leite haina CPIM gi lusingba Sitaram Yechuri na phongdokkibaga loinana opposition party singna khongchat asida saruk yaroi haina phongdokkibasu leite haikhre Bihar da hana leiramba JDU amasung BJP gi oiba punba lengak adudagi JDU na toktuna RJD ga khusamnaduna anoba lengak ama semkiba adugi laman khumba oina RJD gi lusingba Lalu Prasad Yadav ki corruption case Central Bureau of Investigation na amohana reopen tawrakpani haina Bihar gi Chief Minister Nitish Kumar na phongdokkibaga loinana BJP na lusingba center da leiriba lenga asina investigating agency singbu makhoi gi lanai khulai oina sijinarakpa si laibak thibani haikhre Chhattisgarh gi Jaspur district ki manung chanba Bagicha Forest Range na konba Kurdek village da ngarang lamlaki samu ama maina chingbadagi sire haina forest official amana phongdorakli Congress ki hanagi President Rahul Gandhi na lusingduna chaliba Bharat Joro Jatra gi khongchat asibu maikai kharadagi ayat papinana bahotnare amadi security gi oiba lapses khara leire haina Congress na phongdokkibaga loinana Rahul Gandhi gi security hengal hanana ba Union Home Minister Amit Shah da aiba cherol pisinkhre Leiba asida haukiba pungkunga marida COVID-19 gi laina laichit ki anoba case samaga marifunipan thengnakibaga loinana hariba matam asida laichit asida maram oiraga miyoi amata sihan khidre haina Union Health Ministry gi report na haire Leiba asida leiriba miyam na punba India amagidamak amatoina punsinduna thabak tawbagi matam oire amadi leiba asigi fundamental da yamna toina singnarakliba si mayok yabagi matam oire haina Congress President Malik Arjun Kharge na phongdokkhre Maharashtra amasung Karnataka state anigi marakta ngamphegi wathok kamari leinana se naba kaya thokliba sigi matangda state animakna makhoi gi oiba firep sing Longna kraba matung Maharashtra MLA Jayanta Patel na hiram asigi matangda center gi pukning singsin kibaga loinana che nariba mafam singasi Union Territory oina lauthokadabani haikhre Assam Public Service Commission APSC gi case for job scam ga mari leinana Justice Bilab Kumar Sarama Commission piba report ta yumpham oiraga Assam Government Director General of Police ta scam adugi matangda fast track mode investigation ama chathanaba direction pikre hairi
recruitment test ta paper leak oibagi case amaga mari leinana tawkhiba demand sing thunghandabagi damak state government ki mayokta mahiroi singi union amana kaukhiba ayuk anganbadagi numidang wairam phawbagi banna Arunachal Pradesh ki capital Itanagar gi miyam gi mahusa gi punsida akaiba thoankhre. National Crime Records Bureau NCRB na Nagaland bu leiba asigi khwadigi hena maratapna leiba state ni haina laukthokhibaga loinana kumja lising ani kungani thoi sahi asi state asigi oinadi yamna phai haina Nagaland gi Chief Minister Nephew Riona phongdokhre. Assam gi Karimganja district ki manung chanba India Bangladesh border ga naknana Haukiba December kungateret ki ahingda police na huran chinthi tawba Bangladeshi kangbu amada nomaina kapki hairi. Tripura ki BJP ki lawmaker amasung rimjagaisa numit ki ayukta assembly dagi resign tawkhre mahak mikhal pangthokadaba tha khara gi mangoinana resign tawkhibani. American government data gi matung ina haukiba October amasung November da US border patrol na Mexico gi border lanana bahona ramba Indian lising mari chani mabudraga taret phakibaga loinana mamang sahi gi manaba tha singi manung da phakiba masing lising amaga chambri kunga taruk tagi yamna henkhi hairi. US ningtham thagi sathireba un chenba nonglei nungsin mafam kya da leptana saitheng pibaga loinana haukiba pung kunga mari gi matamda flight lising mari chamapa lom cancel tawkhre amasung atai flight lising mari chamri gi mathakta schedule dagi thengthakre haina media report singna hairi. Political funding amasung atai watho kayada chenabagi maral siraba Japan gi reconstruction minister Kenya Akiba lepabok panumita resign tawkhre. Sanabagi pau pijari leiba asigi makok thongba weightlifter sing mathang sahida pangthokadaba achoba tournament ahumgi sem sagadabada December 18 dagi January 3 phawba Nagarcoil gi Ponjalsi Engineering College da pangthokadoriba weightlifting nationals junior youth amasung senior da saruk yararoi. Weightlifting nationals asida S Bidyarani Devi amasung Lakprit Singda midyang thamnari. Columbia gi city Bogota da World Championship tha asigi angan basaruk ta pangthokraba matung mathang sahida choba event ahum pangthokpagi schedule lairi. Event asi mathang sahi gi July amasung August ta New Delhi na yumbu oigadabani. Event asi Asian Junior and Youth Championship Commonwealth Youth Junior amasung Senior amasung Commonwealth U23 Championship ni hairi. India gi number 1 sanaroi Mukund Sasikumar December 18 dagi January 3 phawba Balewadi Stadium da sanagadoriba manga suba edition gi Tata Open Maharashtra da World Cup phangle haina organizer singna yumja kaisa numita laukthokre. Mahak India gi oina singles men draw da sanaragani. Masagi chahi kunga manga suraba Chennai gi sanaroi asi ahan boina World Cup phangbani mahangna tournament asida makok thongba sanaroi chamagi manungda leiba sanaroi 18 ka akanba lamba mayok naragani. Mukunna hanagi Grand Slam champion Croatia gi
Maril Silik amasung mamang sahigi runners up Finland gi Emil Rusubauri ga lamba taunaraba yari. Board of Control for Cricket in India BCCI na lepapok panumikta Sri Lanka ga January ahumdagi sanaba hawgadoriba T20 International amasung ODI series ki Indian squad lauthokre all-rounder Hardik Pandya na T20 International series ta India ki captain oiragani aduga Surya Kumar Yadav na mahaki deputy oiragani. Kubi sokpadagi phagalakliba match ahumgi T20 International Series ta yauraroi adubu ODI Series ki team da yauragani. 2024 T20 World Cup ki mityang thamduna Virat Kohli amasung KL Rahul atenba format asigi saruk ama oiraroi. Hardik Pandya na lusingduna Gujarat Titans pu IPL gi mamang edition gi title lohonba ngamkhibani. Rohit Sharma di khusa sokpa du phagalakliba series asida Indian team makhatana lusing khigadra haibagi matangdadi BCCI gi statement asida pankhidre. Rohit Sharma T20 International captaincy dagi lauthokle haibagi official oina lauthokpa leitri adubu mahaka loinana Kohli amasung Rahul format asidagi yaukhiroi. Rohit Sharma ge sokpa sima pungphana pharabadi training chathaba horagani haina senior BCCI official amana agency da phongdokhi. Rishabh Pant Sri Lanka ga sanagadoriba white ball gi squad animakta yauraroi. Mahak khu sokpadagi chayol ani ki oina NCA da rehabilitation program chathakigani. Mahak Sri Lanka ga sanagadaba series asi yauraroi. Form phajaba ngamdana riba Shikhar Dhawan ODI squad tagi lokthokre. Uncapped Indian Pacers sing amasung IPL da sel chaungna leina kiba Shivam Mavi amasung Mukesh Kumar ahan boina T20 International squad ta yaukre. Powerhouse IPL performer ani Ruturaj Gaikwad amasung Rahul Tripathi su India gi T20 International squad ta yaukre. Lengjum sokpadagi phagalakraba pacer Mohammad Shami ODI squad ta amuk halakpa ngamkre. Sri Lanka ga sanagadaba India gi T20 International squad asi Hardik Pandya captain, Ishan Kishan wicket keeper, Ruturaj Gaikwad, Suman Gill, Surya Kumar Yadav vice captain, Deepak Huda, Rahul Tripathi, Sanju Samson, Washington Sundar, Juvendra Chahal, Akshar Patel, Asdeep Singh, Harshan Patel, Umar Malik, Shivam Mavi amasung Mukesh Kumar yauri. Bhubaneswar amasung Rourkela mathang sahigi January 18 dagi 28 phawba pangthokadaba FIS Men's Hockey World Cup ki mangoinana Hockey India na Indian team amasung support staff ki oina sel gi mana lauthokre. Tournament asigi hoba numita India na Spain ga sanaduna campaign hogdokani amasung lemjaningai oiraba laiba asigi inben asida gold medal laurabadi Hockey India na team member amamamda lupa lakh 15 aduga support staff singdana lupa lakh 5 pigani haina yumja kaisa numita lauthokhi. Silver medal laubadana lakh 15 aduga support staff tana lupa lakh 3 pigani. Bronze lauba taragana team member amamamda lupa lakh 10 aduga support staff singdana lupa lakh 2 pigadauri. Warep singasi December 18 da pangthokkiba Hockey India Executive Board ki virtual meeting da laukhibani. Indian team na Pool D de England, Spain amasung Wales ka taminari. Hockey India ki cherol amada President Dilip Turkey na hai Senior Men's World Cup ki podium da makok thong bahai basi arai panate amasung announcement asina Indian Men's Hockey team da chauna thongna hapa oina thokani khalli amasung makhoi gi mai pakpagi khawrangliba adudasu thongna piba ngamgani. Indiana aroiboina World Cup lokibasi ing 1958 dani Malaysia gi Kuala Lumpur da sanakiba final da Pakistan bu maithiba pikhibani.
All India Women's Selection Committee da 2023 da pangthokadurba Women's T20 World Cup ki member tara manga na saba Indian squad yumja kaisa numit ta lauthokre Harmanpreet Kaur na luchingba member tara manga na saba Indian squad asida fast bowling all rounder Sikha Pandey su yawba ngamkhre Masai sahi kuntrahomdoi surabi Sikha Pandey Englishing ani kunka mathoi ki October da Australia na yumbu oiraga pangthokiba T20 International da aroiboi na sanaba yawkhibani mahak 2022 Women's ODI World Cup da yawkhidabani All India Women's Selection Committee na ngarang lauthokraba member tara manga na saba ICC Women's T20 World Cup 2023 gi squad asi Harmanpreet Kaur captain Srimiti Mandana Vice Captain Safali Verma Yastika Bhatia Wicketkeeper Richa Ghosh Wicketkeeper Jemimah Rodriguez Harlin Diol Dipti Sharma Devika Bahidya Radha Yadav Renuka Thakur Anjali Sarbhani Purja Bastakar Rajeshwari Gaiwat amasung Sikha Pandey ni Rizabtana Sabineni Meghana Sneha Rana amasung Meghana Singh yauri India da pangthokpa football league tournament singi manungda khwadigi thak wangba oiriba Indian Super League ISL gi ngarang sanaki league match amada ATK Mohan Bagal na FC Gawabu Pansil ani amada maithiba piramlaga point table gi ahum subada haigat khre Kolkata gi Vivekananda Yuba Bharti Tiranganda sanakiba match asi team asigi sanaroi sina kanba lamba mayokna badagi ball adu midfield da naiduna laiki adubu sanabagi mapan suba minata yumbu ATK Mohan Bagan gi sanaroi sina satharakpa attack amada Liston Kolakona semlakpa khudong saba amada teammate Dimitri Petratos na goal ama chanduna Pansil ama Sunoda mangjil thahanba ngamki Mr FC Goa gi sanaroi singna kanba attack chathaduna Pansil hantokna naba tanja thiduna laki sanabagi kunga manga suba minata FC Goa na phangkiba free kick ama Eduardo Bedia na kausilakpada Vishal Kaithana das tauraba matung Anwar Ali da Pithoraki Anwar Ali na ball ani ningthina control tauraga mayoknaba team gi net manungda changhanduna goal ohenkibadagi Pansil amamamda amuk manaraga laiki team ani gi sanaroi singna henba goal chansinana ba honarakhrabasu ahanba half gi apiba matam loisinba phawbada khudong saba phangnakidabadagi Pansil amamamda adumak manaduna laiki ani suba half sanarakpada ATK Mohan Bagan gi sanaroi singna attack hena chathaduna lakibadagi match gi yangkhaigani thoi suba minata Dimitri Petratona semlakpa khudong saba amada teammate Huigo Baumasna goal ama chanduna Pansil ani amada muk mangjil thaki sanabagi humbudra manga suba minata FC Goa gi hanba goal chankiba Anwar Ali na kausin kiba shot ama cross bar da pan kibadagi goal oihau kide match ki apiba matam loisinba phawbada FC Goa na goal handokpa ngamkidabadagi match asi ATK Mohan Bagana ani amada dumak mai paktuna table gi ahum subada haigatki Mirpur da Bangladesh ka handak tasanakiba ani suba test match India na mai pakibadagi Ravichandran Ashwin amasung Shreyar Iyer yumja kaisa numita lauthokkiba ICC ranking da singthaningai oina haigatpa ngamkhre Ravichandran Ashwin na Bangladesh ka sanakiba ani suba test match da wicket taruk lawduna bowling gi ranking da thak ama kakhalaga mari suba position da teammate Jasprit Bumrah ga punna laiminaki
mahangna India ki anishuba innings-da yamna maru oiba run nifugani thoi lauraga out oidana leiduna India bu wicket ahumda mai pahankiba asigi matengna batter gi ranking da thak ahum kakhatlaga marifuga mari subada laiki mamangda bowler amasung all rounder ranking da number 1 oiramba Ravichandran Ashwin rating point 8 tansinba ngamki all rounder gi ranking da India gi Ravindra Jadejana rating point chahumga humpumapan phanglaga makokta leiri aduga Ashwinna rating point chahumga nifu humdoi phangli Ravichandran Ashwinga run humbudraga mathoigi partnership sem kiba Shreyar Iyer career gi khwadigi phajabo oina taraga taruk suba position da laiki Iyer na Bangladesh ka sanaki ba ani suba test match ki ahanba amasung ani suba innings da mathangsina run marifuga taret amasung run kunga mapal loba ngamkhibadagi hana kunga taruk subada leirambadagi haigalakkhibani Betting gi ranking da Rishabh Pantna ahanba innings da run maubudraga humdoi loba ngamkhibadagi taruk suba position da leiduna India gi khwadigi phajaba batter oikhi aduga fast bowler Umesh Yadavna match asida wicket manga loba ngamkhibadagi thak manga kakhalaga kunthraga humdoi suba position da leiba ngamkhi The Social Workers Congress WC Khongman Sinduna Tha Sigi Kunga Mathoidagi Team Tara Marina Group Ani Thongna Khaidok Laga Saruk Yaduna SWC Ground Khongman da Sathariba Taruk Suba Thingu Jamongbi Nganbi Devi Ningsing Football Tournament ki ngarang sanaki ba match singda SWC Khongman na maipaki baga loinana Twinkle FC Moirang Purel amasung FFCC Angtha point yanakre Manipur Cricket Association MNCA na sinduna team tarung na saruk yaduna luang pokpa cricket ground da sathariba ani suba MNCA Women's One Day Trophy ki ngarang sanaki bada PTRC pasoi thangnana match mari mai paktuna table ki makokta laikre India na Englising ani kuntraga taru Olympic Games sumbu onana babit tawgani masigi chapchaba roadmap ama mathang sahigi September da Mumbai da pangthokadaba International Olympic Committee IOC gi session da member singi mamang da puthokani haina Union Sports Minister Anurag Thakur na phongdokre All Manipur Football Association na sinduna mathang sahigi February Ani Shubha Chayoldagi Miyam na Sisi Mit Haraga Hena Khangnariba Humpuga Mari Shubha Sar Sursal Singh KCSI CVE Ningsing Invitation Football Tournament 2022-2023 Pangthok Lagani Hairi Tournament asida tara manga Shubha Manipur State League tagi team tara Ani Shubha Ampha Cup tagi team nipan Winners Cup 2022-2023 tagi team tara mari District Sing tagi team ani amasung atopa state tagi team mari na punna Kuntraga nipan na saruk yagadaba team sing na sanaroi singi registration CRS amasung CMS ta tawgadabani haiba registration sing asi pangthoktaba sanaroi singi oinadi tournament ta saruk yabagi ayaba piroi haina amphana thadorakpa cherol amana khanghalakli Qatar World Cup ki matung Manchester United na Cristiano Ronaldo yaudana sanakiba Premier League ki ahanba match da positive oiba mawongda sangsinba ngamduna Nottingham Forest bu 3-0 da maithiba bikre amadi nganna chankiba goal singna Chelsea bu mai pakpagi lambida amuk pusilakpa ngamduna Bournemouth bu
ani amada maithiba pikhiba sina October thakhai matungda ahanboina Premier League ki match mai pak pangamkhre losilakpada maroiba paw amuhana Manipur lenga ki Employment Directorate na hanba thabak ki mela pangthokre state sigi thabak phangdriba nahalising kya na job fair da chanaba thabak thiba lakhi Congress ki chamaga kunthra nipan suba mapo kumon thorom pangthokre BJP di miyamna thagatrabasu masa mathanta thagajaba party ni haina hanagi chief minister Okram Ibobina haikre Amaromda Congress party bu hulliba chairiba party asi lambaya dekhang badagi kiduna chairibani haina Gaikhangamna phongdorakli Haukiba pungkunga marida COVID positive case amata thengna khidre kapthokadaba second dose lakh 3,9,500 mathoi watlagasu COVID vaccine gi dose ti 1,500 khakta ngaire hairi AI ama phurambagi wahauda hanagi MLA Olukhoi phananaba Kota wakalakle Sahini palom surabi mahiroi ama phamlan bagi oja ama maral leire haina kotna laukthokre Driver singulana uhanana bohona ba yaba ngamloi haina union gi maikedagi phongdorakle Popi pambi yanthatuna manghankhre Imoinu imagi paujel puba khongchat chatkadauri Umangak pagi traditional law sing sakhang biba mathau tai haina Barja Kumarna phongdokre Amadi Kaipundai dagi tausem yoba lambi phatmandabana khunja sing kai hena awaba mayoknare Pijariba pau sing asiga loinana hauziki oinadi nungtigi phongliba pause singdagi lokthok saba maru oiba pau sing miyamda pijaba loisinjari Mijeng tabiriba amati tabiriba singbo amuka hana pusparani laisramna Kurumjari The Royal Brighter Academy, government recognized, Soraching Wangwa, Kaching District. Panjab with the Royal Brighter Academy Sigi, Tapi Tambiga the Bamatik Charboza Singha from Karagidama, Kaujari. Ahanbada Principal, English Language Ta Pro Efficiency Oiraba, Master with Beard Loiraba, Tagitolo, Lupali Sing Taradina Sing. Mathanda, Boarding Warden, Boys Samadi Girls Kiwena, Mio Yani Pamjay, Graduate Webagaloinana, Diet Amadi Beard Loiraba, Wigidavan, Tagitolo Sing Taradina Sing Tarama for Wigin. Mathanda, Manipuri Subject Assistant Teacher, BA Manipuri, Loinana Diet Loiraba Amadi Beard, Tagitolo Sing Tarukagina Sing Tara. Mathanda, Social Science Assistant Teacher, BA Webagaloina Diet Loiraba Amadi Beard Oiba, Tagitolo Sing Tarukagina Sing Tara. Mathematics की assistant teacher मा पामजे BSc Mathematics with diet लोइनेना बीट थागी तोलो लिसिंग तरुक तगिना लिसिंग सरा मथंगदा English की assistant teacher मा BA English ओइबगा लोइनेना diet अमदी बीट थागी तोलो लिसिंग तरुक तगिना लिसिंग तरा हेने experience लेरे बना हेना पामजे योबी निंग बिसिना दो मदोंगी biodata अदु 9615557792 अमुकहना 9615557792 दा थाजन बिरक बयागे नत्रका कॉल तोबियो 87877749888 अमुकहना 87877749888 The Royal Brighter Academy Soraching Wangwa Kaching District
ꯈꯪꯍꯟꯖꯕ CBSEꯗ ꯑꯦꯐꯤꯂꯦꯠ ꯇꯧꯔꯕ ꯒ꯭ꯔꯦꯁ ꯀꯣꯇꯦꯖ ꯑꯦꯀꯥꯗꯃꯤ ꯀꯛꯆꯤꯡꯒꯤ ꯄ꯭ꯔꯤ ꯅꯔꯁꯔꯤꯗꯒꯤ ꯀ꯭ꯂꯥꯁ 9 ꯐꯥꯎꯕꯒꯤ ꯑꯦꯀꯥꯗꯃꯤꯛ ꯁꯦꯁꯟ ꯏꯪ 2019-2020ꯒꯤ ꯑꯦꯗꯃꯤꯁꯟ ꯐꯣꯔꯝ ꯊꯥꯕ ꯑꯃꯗꯤ ꯑꯦꯗꯃꯤꯁꯟ ꯍꯧꯖꯔꯦ꯫ ꯑꯦꯀꯥꯗꯃꯤ ꯑꯁꯤꯅ ꯄꯤꯖꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯗꯤ ꯄ꯭ꯔꯤ ꯅꯔꯁꯔꯤꯗꯒꯤ ꯀ꯭ꯂꯥꯁ 5 ꯐꯥꯎꯕꯒꯤ ꯗꯦ ꯕꯣꯔꯗꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯔꯤ꯫ ꯕꯁ ꯁꯔꯚꯤꯁ ꯀꯛꯆꯤꯡ, ꯄꯂꯦꯜ, ꯋꯥꯕꯒꯥꯏ, ꯃꯥꯟꯇꯛ, ꯈꯣꯡꯖꯣꯝ, ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒꯤ ꯕꯣꯔꯗꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯊꯝꯖꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯨꯝꯁꯤ ꯆꯍꯤꯗꯒꯤ ꯍꯥꯏꯕꯗꯤ ꯏꯪ 2018ꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ JNB ꯁꯥꯏꯅꯤꯛ ꯑꯃꯗꯤ RIMC ꯔꯥꯁꯇ꯭ꯔꯤꯌꯥ ꯏꯟꯗꯤꯌꯟ ꯃꯤꯂꯤꯇꯔꯤ ꯀꯣꯂꯦꯖꯇ ꯆꯪꯕ ꯌꯥꯅꯕꯒꯤꯗꯃꯛ कोचिंग पिजगनी खंगहनजरीबा प्रिंसिपल ग्रेस कॉटेज एकेडमी कक्चिंग कॉन्टैक्ट नंबर पिजरी 9366424189 अमुक्तंग हन्ना 9366424189